ngasi numidang wairam phongkhiba tongan manipuri sifongsingi maruoiba ipausing khongatcharaga manipur top channel gi maikei mayamda share tawjige hanmada leibak sigoiba covid-19 update mayamda share tawjaramge covid case lak aniga lising marfu thengnari amasum miyoi lising mariga chamaga yankhai ka tere rom laikhidre india ra haukiba pung kun gi marida covid case lak aniga lising marfu thengnari pungpham adumakta da miyoi lising mariga chamaga yankhai ka tere laikhidre amasum haukiba pung kun gi marida miyoi lak aniga lising nifugo humdoi recover tawre amasum miyoi lak aniga lising maudraga manga naba phaduna discharge tawkhre masum active case 24.95 lakhs lairi masina maram oiraga haujuk phawbada leba asigi oina apunba covid case crore aniga lak humdraga mathoi lising yankhaiga teretka samaga maudraga manga yaure amasum laikhidabana la ohungba lising taraga mathoiga samriga kunga mathoini amasum nabadagi pharakpa masingna crore aniga lak nifugo humdoiga lising yankhaiga chanipanga taraga tarukni haujuk phawbada leba asigi oina recovery rate haigalaktuna 89.66 yaure adumakpo positive case amasum sibigi case lepa leitri haina palli atopa pawmanum covid na oza ama laikhidre langmaidong higher secondary school da utilization basis ta sports department gi makhada physical education teacher oina mahairoi singbu sana khona bada pukning thawatun school asida achobo thodang lobiramba helangmam khomai singanga si ikhang khangauduna laikhidre ma covid-19 positive oibedigi hospital matam khara laikat naram laba matungda laikhidabani laikhidraba oza si volleyball national player ama oibitana tana mahakna hinglingai da state asigi volleyball sanaroi kaya takpi tambiramki amasum oza asina laikhidabra school asigi oza sing nanti sing staff sing amadi mahairoi punamaki maikai digi awaba phongdokhibaga loinana oza asigi leihoriba imung manungi awaba su saru yazari haina school asigi yu kondogi serul amana su phongdorakli atopa pawamanamo CM na kairau integrated ayush hospital dedicated covid care center amadi chuchampur gi mini secretariat PHA oxygen plant Nungaikhidre chief minister na covid tagi manipur miam gi punsi kanbinaba kangla laifamda satuna lai khurumkhre covid-19 second wave ki saitheng phanglaba lamdam sigi miyoi kya ba layeng bagi khudong saba phangana bagi damakta ngasi manipur gi chief minister N Biren Imphal East ki kairau da phamung sani leigidaba integrated ayush hospital amadi dedicated covid care center sangaduna miyam ba khusinakhre loinana manipur miyam na discipline society ama oiduna covid-19 gi SOP ngang satuna tamthiraba laisat asi thengnamina si haina chief minister na appeal tawkhre loinana covid-19 laisat asidagi manipur miyam bu kanbina bagi damakta ngase yu anganbada chief minister na kangla laifam lena satuna lai khurumduna miyam gi punsibu laisat asidagi kanbiyu haina thauni jakhre Amaromda chief minister na ngasi nungthil Chuchampur satuna Chuchampur gi mini secretariat amadi PHA oxygen plant sangaduna miyam khusinakhre sangabagi thoramadda MLA Bungjagin Balte MLA Jinchuao Zau amasum MLA P Hangkhalian chief minister gi health advisor Dr Sapam Ranjan amadi Congress ki MLA TN Hokip Singbusu saruyakhi amasum chief minister na hai covid-19 na araba miyoi singna section dabadagi aswebe kya thowali laina asina nare habi he khangbaga kudakta test tawduna layengbugi thabak sathagadabani adubo haksang sokpa loiraba matun hospital pukhalakpa haibisi matam sana layeng haudabadagi sibigi maram oiri laina asi numit taraga marini layengmura phabangami amasum tamthiraba laina cancer amadi atai laina gumba nati maduna miyamna matam sana test takhoktuna layengbugi thabak tawbatana punsi kanma ngangmuni so haiki Asum curfew gi athingba thuwaiduna miyamna satok chasin tawbada chief minister na Nungdang ba phongdoktuna haikibadi Manipur curfew thambagi belu leitabaga manare curfew manungda mi sangsata satli amasu masigi marakta mask uptaba miyoi kya satpasu thengnare amasu malem gi leipak singda leiriba miyamna ha ka launaraba matamasida lamdamasigi miyoi kya na wakhal tadabagi mawong phong utpasi nuaiti aduna isa na section tharang Laukataba wakal tadabagi mawong phong na thokpasi atuki matik nuaiti mipum kudimak section na laisi suhaki amasum chief minister na phongdokhibada mayang Imphal Kendra amadi Khurai Kendra ani asidagi home isolation tawbagi khudong saba piraroi Kendra ani asida covid na naba yorakpa miyoi singadu quarantine center sing haibadi covid care center singda thamduna layengbagi thabak paikhatlagani loinana covid-19 Thengnanaba honabada Bharat ki Prime Minister Narendra Modi na lauriba thodang si yamna sawi
Biren COVID vaccine ani hana puthokuna malemgi lebak kya miyoi kya gi punsi kankrabani aduga lising crore sam kunthra rom leiba Biren masasingi punsi kananaba Prime Minister Narendra Modi na laukiba thaurang asi thagat phamthu isu haiki tha ama ani asi COVID-19 positive oibigi masing amadi sibigi masing hengalagi basi kari maram gi no haina thijinanaba masak naiba doctor kyana saruk yabe expert committee ama semduna thijinaba hauduna miyoibigi punsi kanana bohonari maduna COVID-19 laise thengnanaba honabada tumba saba khangdana ana layengi thabak toriba doctor nurse amadi health workers singna lauriba thodang asi aduki matik thagatningai ni miyamna su makhoi gi pungning hanthaba yaba thabak amata tawbigano makhoi gi pungning thogatpi amasum chief minister aroibada phongdokhibadi covid maram oiduna laikhidaba miyoi singna kari karama mating pangadagi haibadu policy amagi makhada bharat ki prime minister lauthokragani amasum masigi matungda policy adugi matungina phangpham thokpa tengbang adu phanganana ba honagani so haiki lainga ki kholaw oina nganna treatment tawba matam sana layeng hoduna akhoi gi punsi kanba haiba kholaw si miyamna kawbidana thabak oina pangthokna busu CM na appeal tokhi haina paus na makhatan phongdorakli amasum paus makha sathajar poina myam ngasi manipur gi COVID-19 update myam da share tawjage yamna mak laibak thiba haibaduni myam ngasi su aduki mati COVID-19 positive oibgi sangsi hengalai manipur da haukiba pung kun gi mari asida amuk phoba oikhidriba mawongda miyoi sanipan ga nifugo tere nauna manipura COVID-19 na positive oikhre hairiba miyoi sanipan ga nifugo tere asi Bisnupur gi yankhai ga taruk Sandel digi ama Susampur digi kunga homdoi Imphal East digi samaga nifugo nipan Imphal West digi sahumga mari Zaribam digi taraga manga Kaksing digi yankhai Kamjong digi mari Kangpokpi digi taruk None digi ani Herzol digi nipan Senapati digi samaga nifugo nipan Tamenglong digi kunga mathoi Tengnopal digi mari Thawbal digi kuntraga tare Ukhul digi kunga mathoi ni hairiba miyoi apunba sanipan ga nifugo tare asi haukiba pung kunga mari isda nauna COVID-19 positive wenki amasum hairiba pungpham asimaktada yamlaba miyoi habidi Bisnupur digi miyoi ama Imphal East digi miyoi mari Imphal West digi miyoi mari Kangpokpi digi miyoi ama apunba miyoi tara haukiba pung kunga mari isda Manipur COVID-19 na maram oiduna laikhidre hairiba miyoi tara asi tharag apun boina Manipur COVID-19 positive oiduna laikhidraba miyoi masingsi satret ka kuntra suri hainasu ngasigi COVID-19 update sina makhatana phongdorakli amasum pawsu lusilakpuna tentak patopa maru paw khraga myamna pizage myamla fuktaminasi atopa paw manamu curfew thugaibigi pharaga lupa samri gi TR kaklaba matungda gari koi thau sanaba wakhal tadaba miyoi sau saduna leire police COVID-19 laisatagi ngak thoknaba miyamna yumdagi mapan thoktuna satok chasin tawba yadanaba akan masaksin thorang lokholinga imanungda curfew thugaiduna satok chasin tawba miyoi gi masing nomo gi hengalakle curfew thugaibagi damakta police na phaduna lupa samri gi TR kaklaga matungda amuk hana curfew thugaibagi thabak tawganu haina awareness piraga thadokraba matungda TR kakle satningba maphamda satpa yare haina lana lauduna curfew thugaidunu gari koi thauba wakhal tadaba miyoi gi masing atuki matik hengalagde su haidi amasum ngasisu Manipur lengan ayuk pung taruk tagi tara phawba SOP ngana insang napi yonba yabigi matam piringai curfew komthoklabani haina lana lauduna miyoi kayamaru masa gi leijaba gari puthoktuna Imphal mayolda thomjilaktuna SOP phongna thugaiduna Imphal gi uripo amadi sagolbana singba maphamda posei leinaba honabada police na control tawbada awaba masu oikhre su haidi amasum talaksida yamna nunglibadi curfew thugaiduna madi helmet uptabagi damakta lupa samri gi TR kaklaga thadokraba miyoi singaduna makhoi TR kakle curfew manungda gari thauduna koisa chatpa yare habigi aranba wakhal da yumphamoiduna Imphal manung amadi akoiba maphamsingda koisa chatpagi Manipur police na control tawna bo honabada asoba awaba masumayuknari haina su phungdorakli atopa tentakpa paw manamo COVID-19 positive oiraba BDF singi imung singda numit khudingi sana thanaba polam sing phangan gadari Imphal West District BDF Welfare Association gi miyang makhara district asigi manungda leiba BDF personnel singna COVID-19 gi frontline worker amoina pungkun gi mari mathok pangthokliba sida laibak thibadagi COVID-19 positive oiba yorok labadi makhoi gi imung singda numit khudingi sana thanaba gi polam sing phangan bagi thabak satharagani haina MD Riyas Khan President Imphal West District BDF Welfare Association General Secretary Organization come spokesperson All Manipur BDF Welfare Association na Central Committee na press thadorpa seolamana su phongdorakli amasum Thawbal District ki mapham kun containment zone lauthokre
Thawal district ki manung sana tuan mafam singna COVID-19 laisana positive oiba miyoi kya leirakpadagi makha tana section thorang ki thabak lokhatpagi damakta di Manipur Epidemic Disease COVID-19 Regulation 2020 ki matungina Deputy Commissioner na Containment Zone lauthokhraba mafam singna section thorang ki thabak lokhatuna sathok sasin tawbada athingma thamkhre haina spouse na mek singna phungdorakli Loshilak point ato pa pauksi yama da sumna fongli home isolation tawbasi positive hengat hanabagi masa oire Jenims ki oxygen plan loibada khara safaragani CM COVID-19 gani suba web pu kadaida loikhigadabagi haina kubna yengsilibe health ki thausu puri bas minister en Biren haikre Manipur gi Bidhan Sabha Kendra kharada home isolation tawribasing doctor expert singi mot matungina effective oidabagi wakhalon phungdoknare maramaduna hiramsigi matangna lengakna review tawragani haina spouse na makata na phungdorakli aduga me hauzigi oinadi matang sidlu sinjarage du anabu ipause shudna me amna update pizaraki haina Manipur top channel gi mekedi isu thamjari duga pathok sakibra soikiblan kibakya yarsu me amna pigani. Thank you.